Sinakeithel Village Authority ki Tangkhul Naga Luchingba Singna Chief Minister Yumnam Khemchand ga UNADUNA Sinakeithel KHUL IRB THAMBINABA TAKSINKHRE MLA Ramuiva ga loinaduna lakiba khunja singna KHUL aduda matik chaba security personnel sing leiriba police station da mathau tauhanbinaba loinana sub divisional collector ki mathau tauhananaba wafam su pukhatki hairi KHUL gi Luchingba sing aduda ngaihak laitana KHUL aduda pamdaba thodok sing thokliba sing thokhanbidanaba amadi awaba taraba khunja sing bu yengsinbibaga loinana changdraba yadraba potlam sing su phanghanbinaba wafam pukhatlam ki hairi wafam sing adu taraba matungda CM Khemchand phongdokhibada hauzik manipur gi mafam khuding makta laiba khulai paiba singdagi khulai thadok hanba mathau tai madunatana ingtapa purakpa ngamkhiroi amaromda KHUL khunja sing su khunja naha sing bu pamdaba thawong chathabada mai onsin kidanaba honaminasi haiba wafam thamki